ꯅꯨꯗꯜꯁꯤꯗꯤ ꯄꯥꯔꯁꯦꯜ ꯂꯧꯔꯦ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯂꯩꯔꯦ ꯑꯗꯒꯤ ꯀ꯭ꯔꯤꯁꯄꯤ ꯄꯣꯇꯦꯇꯣꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯄꯣꯛ ꯗ꯭ꯔꯥꯏꯒ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯈꯤꯕꯗꯣ ꯑꯗꯨꯒ crispy potato sida lere sida haptoge sauce na sida lere sauce swai oina hapage mai sauce am haubane koi parengi matai dukan tamo amagidai ne mai du kai ba ꯀꯩ ꯃꯃꯤꯡ ꯔꯦꯁꯇꯨꯔꯦꯟ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯥꯒꯤ ꯁꯤꯁꯦ ꯑꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯁꯣꯏꯔꯦ ꯁꯤꯒꯤꯁꯤꯅꯅꯦ ꯄꯣꯛ ꯗ꯭ꯔꯥꯏꯅꯦ ꯀ꯭ꯔꯤꯁꯄꯤ ꯄꯣꯇꯦꯇꯣ ꯅꯠꯇꯦ ꯑꯣꯟꯅꯔꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯄꯤ ꯄꯣꯇꯦꯇꯣꯅ ꯁꯤꯗ ꯂꯩꯔꯦ hapthage ting 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 harni mayam karam hana try tawsi kya pok hana try tawrage ko dry masala male Humor am sorry. Kalen vibes na. Kusam ne. Potato 좀 yengeko. Alu ngauba. ꯁꯤꯒꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯦ ꯑꯩꯅ ꯆꯤꯖ ꯑꯅꯤ ꯍꯥꯞꯄꯅꯦ ꯑꯃꯒ ꯇꯪꯈꯥꯏ ꯍꯥꯞꯄ ꯑꯗꯨꯅ ꯃꯣꯔꯣꯛ ꯁꯥꯔꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯉꯝꯗꯦ ꯆꯥꯕ ꯑꯃ ꯑꯩꯅ ꯆꯦꯂꯦꯟꯖꯀꯤ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯑꯁꯦꯡꯕꯒꯤ ꯀꯩꯝꯇ ꯆꯤꯖ ꯍꯥꯞꯇꯕꯤꯗꯨꯗꯤ ꯑꯁ ꯐꯖꯅ ꯁꯥꯏꯌꯦ ꯑꯗꯨꯗꯤ ꯁꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯃꯥꯒꯤ ꯔꯦꯁꯇꯨꯔꯦꯟ ꯆꯪꯕꯁꯤ ꯑꯩ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯣꯔꯗꯔ ꯇꯧꯔꯦ ꯄꯣꯛꯁꯤꯕꯨꯗꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦ 시주 먹고 이래 하왜 사이
ꯈꯔ ꯁꯪꯗꯣꯛꯀꯦ ꯈꯔ ꯊꯨꯅ ꯏꯪꯅꯅꯕ ꯁꯣꯁ ꯄꯥꯎ ꯍꯥꯎꯋꯦ ꯄꯣꯛꯁꯦ ꯑꯩꯅ ꯈꯔ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯈꯥꯏꯗꯣꯛꯄ ꯃꯥ ꯄꯣꯛ ꯆꯥꯏꯌꯦꯕ ꯃꯥꯒ ꯑꯩꯒ ꯑꯇꯩ ꯃꯈꯩꯗꯤ ꯆꯥꯗꯦ ꯑꯌꯥ ꯅꯥꯇꯣꯟꯁꯦ ꯏ ꯊꯣꯛꯄ ꯋꯥꯅꯦ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯣ ꯁꯥꯏ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯍꯩꯃꯥ ꯃꯨꯛꯕꯪ ꯇꯧꯔꯤꯀꯥꯟꯗ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯩꯁꯤ ꯂꯦꯝꯞ ꯊꯥꯜꯂꯝꯕꯒꯤ ꯐꯕꯅꯦ ꯁꯣꯔꯕꯣꯡꯃꯩ ꯂꯥꯛꯍꯟꯕꯤꯔꯛꯑꯣ ꯑꯩ ꯃꯨꯛꯕꯪ ꯇꯧꯖꯔꯤꯌꯦ ꯃꯨꯛꯕꯪ ꯂꯣꯏꯔꯒ ꯃꯨꯠꯀꯦꯁꯨ ꯃꯨꯠꯂꯣ ꯁꯥꯕꯗ ꯌꯥꯔꯣꯏ ꯁꯤꯗꯤ ꯍꯨꯃꯥꯡꯅ ꯋꯥ I can do it ꯁꯨꯝ ꯆꯥꯊꯠꯂꯛꯄ ꯀꯥꯟꯗ ꯃꯣꯔꯣꯛ ꯁꯥꯔꯛꯑꯦ
ꯑꯩ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯒꯟꯕꯒ ꯁꯤꯗꯤ ꯄꯨꯗꯨ ꯄꯨꯗꯨ ꯁꯧꯔꯛꯑꯅꯤ mày lậu hore 하나 로샬라게 ꯃꯌꯥꯝ ꯃꯩ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯄꯣꯛꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯄꯣꯛꯁꯤ ꯂꯦꯝꯖꯔꯁꯅꯨ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯔꯦ ꯑꯗꯨꯅ ꯑꯩ ꯁ꯭ꯋꯥꯏ ꯂꯣꯏꯁꯟꯖꯔꯒꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯤ ꯆꯥꯔꯛꯎꯒꯦ ꯀꯔꯤ ꯆꯥꯍꯟꯅꯤꯡꯉꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ Okay, bye-bye.